Council of Higher Secondary Education Manipur COHSEM na LOUBA Class 12 Examination gi Commerce Stream da ani suba position TAKHRABI YAIPHABI SAPAM entrepreneur ama OININGBAGI WAKHALLON LEIHOURI Tamfasna Girls Higher Secondary School gi Mahairoi YAIPHABI SAPAM Thoubal District gi Sapam Laibungdagi S Ayingbi amasung S Chinglen gi machanupi ani amadi macha nupa amagi manungda mahakna ahalni examination asida mahakna apunba mark chamnga gi manungda Chamri Kuntra Mari Pangduna ani suba position takibane YAIPHABI gi apokpa S Chinglen private school da oza oibaga loinana imong puna bahotna bada afang bathabak shuri amade mahaki apokpi S Ayingbina homemaker ni Times of Manipur TOMTV ki paumina sapam laibungda leiba YAIPHABI ki yumda hakthengna chatuna unarobada mahakna hai Class 12 ki examination da mahakna ani suba position tabang ngamliba ase mahaki apokpa amasong TZ Higher Secondary School gi oza singna hotnakiba aduna ngambane mahaki apokpa apokpina mahakna chahi nauringai dagi hauna awaba kaya khangduna laki examination asida mahakna ahum Suba position dagi mga suba position fawbagi manungda lakpa yai haibagi thazaba leiki adubu thazaba adudagi wangkhatna lakpa asida hainingai leitena nungaiba fawi mahakna makhatana DM College ki commerce da graduation loisinduna entrepreneur ama oige haina khali lamdam asid leiba lengaki mahailoisang amasong lanai mahailoisang sing asigi marakta khetnaba karisu leite haina khali lengaki school da tamle haiduna masung mamanabi singna hanthana yenglabasu maduda thoina khanjalude mahaki mai pakpagi khongchet asida coaching class yaukiba sing adugi achob credit lay Manipur thokliba irang asna lebak asigi tunglam chat lep kadoriba mahairoi singda chaun akaiba oheli maram asina mari leinaba singna athubada irang asil loshina bohna biu haina mari leinaba singi pukning chingsilaki aina TG da tamba matamda mayang criticize tawo yam yawe maramdi TG highway sidabu government school oibanina makoina je hanthana khanbiba aduga private school tamiba imanabi singsina su hena usipidaba aduga noida lairiba akoida lairiba oza singse masiga makoida lairiba oza singsiga yengnaba matamda akoina tai haina khanbagi wakhalon ma moidi supokpa aduna maramoraga yamna fazidaba haina haba mangna traga thamoida tana thinbadona yam thina ngangnaba yawe adubu masipuna mak aina TG da tamu matamda aingonda drawbacks amata laitena khanjai maramdi TG Higher Secondary School gi hauzik principal oina laibiriba madam Ilangbam Vinita Devi mahakse yamna tamjaningai oraba nupi ama oraga su mathauna ama laiba nupi ama ne amadi madam principal wa hanu ujaba matamda aingonda su mahakse aigi role model ama oina aina khalaki